Asuk thenglaba ahing asida kadaidano manan sakisibo ai tumina matung inaduna yengdaba yadi asi khaladuna premna laptakna romi ke matung inaduna yengami romina yum adudagi get hangdokaga mi kana amata saknadraba thenglaba misik mirakol tadraba ahing aduda sorok aduda Ano tawag sibo? Ay nilawin ba na PCD? Mi oyam dredana, hingchabi oyam medana.